ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤ ꯀꯩꯕꯨꯏ ꯀꯩꯑꯣꯏꯕꯅꯤ꯫ ꯀꯕꯨꯏ ꯀꯩꯑꯣꯏꯕ ꯍꯥꯏꯔꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯥꯅꯔꯝꯂꯒꯅꯤ, ꯑꯗꯨꯕꯨ ꯏꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤ ꯂꯝ ꯑꯃꯒ ꯃꯥꯟꯅꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯖꯕ, ꯑꯩꯈꯣꯏꯅ ꯇꯥꯖꯕ, ꯑꯩꯅ ꯈꯪꯖꯕ ꯋꯥꯔꯤ ꯑꯗꯨ ꯃꯤꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯕꯅꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯕꯨꯏ ꯀꯩꯑꯣꯏꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯈꯨꯡꯒꯪ ꯑꯃꯗ ꯀꯕꯨꯏ ꯀꯩꯑꯣꯏꯕ ꯀꯧꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯃꯤ ꯑꯣꯏꯕ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯀꯩ ꯑꯣꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯆꯥꯛꯊꯣꯡ-ꯐꯧꯁꯨ ꯇꯧꯕꯤꯅꯕ ꯂꯩꯇꯕꯗꯒꯤ ꯑꯍꯤꯡ ꯑꯍꯤꯡꯁꯤ ꯀꯩ ꯑꯣꯟꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯀꯩꯕꯨ ꯀꯩꯑꯣꯏꯕꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯂꯥꯛꯄꯗ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯆꯥꯅꯅꯕ ꯍꯧꯗꯣꯛꯂꯝꯃꯤ꯫ "ꯍꯦ ꯍꯅꯨꯕꯤ, ꯊꯣꯡ ꯍꯥꯡꯉꯣ ꯍꯅꯨꯕꯤ, ꯉꯁꯤꯗꯤ ꯅꯪ ꯆꯥꯕ ꯇꯥꯔꯦ ꯍꯥ ꯍꯥ ꯍꯥ"꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯀꯕꯨꯏ ꯀꯩꯑꯣꯏꯕꯅ ꯍꯥꯏꯐꯦꯠ ꯅꯝꯕꯗ ꯍꯅꯨꯕꯤꯒꯤ ꯊꯣꯡꯖꯥꯎꯗꯨ ꯄꯦꯛ ꯇꯦꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯊꯛ ꯊꯛ ꯅꯤꯛꯄꯅ ꯀꯤꯔꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯣꯏꯔꯦ: "ꯍꯦ, ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯦ, ꯏꯌꯨꯟꯒꯁꯦ ꯏꯈꯨꯏ ꯈꯨꯏꯔꯦ, ꯆꯥꯕ ꯍꯥꯎꯔꯔꯣꯏ꯫ ꯇꯨꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯋꯥꯡꯒꯤ ꯌꯨꯝꯊꯣꯡꯄꯣꯛ ꯑꯁꯤꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯃꯊꯣꯟ ꯀꯥꯔꯛꯄꯤ, ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯈ꯭ꯔꯕꯤ, ꯊꯣꯠ ꯊꯣꯠ ꯂꯥꯎꯕꯤ ꯊꯕꯥꯇꯣꯟ ꯀꯧꯕꯤ ꯑꯃ ꯂꯩꯕꯅꯤ꯫ ꯃꯕꯨꯡ 3ꯀꯤ ꯑꯃꯠꯇ ꯉꯥꯏꯖꯕꯤꯅꯤ꯫ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯩ, ꯃꯥꯕꯨ ꯐꯥꯔꯒ ꯆꯥꯎ, ꯇꯒꯠ ꯇꯒꯠ ꯇꯦꯛꯄꯅꯤ, ꯍꯥꯎꯈ꯭ꯔꯗꯧ ꯄꯣꯠꯅꯤ꯫ ꯃꯕꯨꯡ 3ꯁꯨ ꯌꯨꯝꯗ ꯂꯩꯇꯦ, ꯂꯂꯣꯟꯕ ꯆꯠꯈꯤ"꯫ ꯍꯅꯨꯕꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯕꯨꯏ ꯀꯩꯑꯣꯏꯕ ꯊꯕꯥꯇꯣꯟꯕꯨ ꯎꯅꯤꯡꯕꯅ ꯈ꯭ꯔꯣꯛ ꯈ꯭ꯔꯣꯛ ꯈꯣꯠꯂꯝꯃꯤ꯫ ꯀꯕꯨꯏ ꯀꯩꯑꯣꯏꯕꯅ "ꯑꯗꯨꯗꯤ ꯊꯣꯡ ꯍꯥꯡꯉꯨ ꯌꯥꯒꯗ꯭ꯔꯥ ꯍꯅꯨꯕꯤ"꯫ ꯍꯅꯨꯕꯤꯅ "ꯌꯥꯅꯤ ꯌꯥꯅꯤ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯏꯕꯨꯡ 3 ꯂꯥꯛꯂꯦ, ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯌꯨ"꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯕꯨꯏ ꯀꯩꯑꯣꯏꯕꯅ ꯆꯦꯜꯂꯛꯇꯨꯅ ꯊꯕꯥꯇꯣꯟꯒꯤ ꯊꯣꯡ ꯅꯝꯗꯨꯅ "ꯅꯕꯨꯡ 3 ꯂꯥꯛꯂꯦ, ꯊꯣꯡ ꯍꯥꯡꯉꯣ ꯊꯕꯥꯇꯣꯟ, ꯅꯕꯨꯡ 3 ꯂꯥꯛꯂꯦ, ꯊꯣꯡ ꯍꯥꯡꯉꯣ ꯊꯕꯥꯇꯣꯟ"꯫ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯕꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯕꯥꯇꯣꯟꯅ "ꯍꯩꯁ, ꯏꯕꯨꯡꯒꯤ ꯈꯣꯟꯖꯦꯜꯁꯤꯡꯗꯤ ꯃꯥꯟꯗꯦꯁꯦ"꯫ "ꯏꯕꯨꯡ ꯃꯈꯣꯟ ꯃꯥꯟꯗꯦ, ꯊꯣꯡ ꯍꯥꯡꯕ ꯉꯝꯂꯣꯏꯌꯦ"꯫ "ꯑꯆꯥꯆꯥ"꯫ ꯊꯕꯥꯇꯣꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯩ ꯍꯧꯅ ꯁꯥꯎꯔꯕ ꯀꯕꯨꯏ ꯀꯩꯑꯣꯏꯕꯅ ꯑꯃꯨꯛ ꯍꯅꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯁꯥꯎꯅ "ꯍꯩ, ꯊꯣꯡ ꯍꯥꯡꯉꯨ ꯌꯥꯗꯦ, ꯃꯆꯤꯟ ꯊꯤꯕ ꯅꯪ ꯑꯣꯏꯅ ꯆꯥꯕ ꯇꯥꯔꯦ ꯍꯅꯨꯕꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯅꯨꯕꯤꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯤ꯫ ꯍꯅꯨꯕꯤꯗꯨ ꯁꯤꯅꯤꯡꯗꯕ ꯀꯧꯕꯅꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯄꯥꯈꯠꯅ: "ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯑꯩꯕꯨ ꯆꯥꯕꯤꯒꯅꯨ, ꯑꯩ ꯍꯥꯡꯍꯟꯒꯦ, ꯑꯩꯒ ꯆꯠꯁꯤ, ꯀꯕꯨꯏ ꯀꯩꯑꯣꯏꯕ, ꯑꯩꯕꯨ ꯊꯥꯗꯣꯛꯎ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯊꯕꯥꯇꯣꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯅꯨꯕꯤ ꯑꯗꯨꯒ ꯀꯕꯨꯏ ꯀꯩꯑꯣꯏꯕꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯕꯨꯡꯁꯤꯡꯒꯤ ꯃꯈꯣꯜ ꯁꯥꯔꯗꯨꯅ ꯃꯕꯨꯡ 3ꯅ ꯂꯂꯣꯟꯕ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ: "ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯊꯕꯥꯇꯣꯟ, ꯅꯕꯨꯡ 3 ꯂꯥꯛꯂꯦ, ꯊꯣꯡ ꯍꯥꯡꯉꯣ, 3ꯀꯤ ꯁꯦꯟꯖꯥ ꯇꯥꯟꯕ ꯂꯂꯣꯟꯕꯕꯨ ꯆꯠꯂꯨꯕ ꯅꯕꯨꯡ 3 ꯍꯜꯂꯛꯂꯦ, ꯊꯣꯡꯒꯤ ꯅꯥꯇꯩ ꯀꯥꯡꯂꯣ, ꯄꯣꯔꯧꯒꯤ 3 ꯁꯠꯂꯣ, ꯅꯕꯨꯡ 3 ꯂꯥꯛꯂꯦ, ꯊꯣꯡ ꯍꯥꯡꯉꯣ ꯊꯕꯥꯇꯣꯟ"꯫ ꯑꯁꯨꯝꯅ ꯀꯧꯔꯛꯂꯕꯗ ꯊꯕꯥꯇꯣꯟ ꯍꯟꯗꯛꯇꯤ ꯃꯕꯨꯡꯁꯤꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯗꯨꯅ ꯄꯧꯔꯣꯟ 3 ꯁꯠꯂꯗꯨꯅ ꯊꯣꯡ ꯍꯥꯡꯂꯛꯂꯝꯃꯤ꯫ ꯊꯕꯥꯇꯣꯟꯅ ꯊꯣꯡ ꯍꯥꯡꯂꯛꯇ꯭ꯔꯤꯉꯩꯒꯤ ꯇꯟꯖꯥ ꯁꯔꯛ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯃꯁꯥ ꯍꯤꯡꯅꯅꯕ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯕꯨꯏ ꯀꯩꯑꯣꯏꯕꯅ ꯊꯕꯥꯇꯣꯟꯕꯨ ꯐꯥꯔꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯂꯣꯟꯕ ꯆꯠꯈꯤꯕ ꯃꯕꯨꯡꯁꯤꯡ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯊꯕꯥꯇꯣꯟꯕꯨ ꯃꯕꯨꯡꯁꯤꯡꯅ ꯀꯧꯔꯝꯃꯤ, ꯈꯨꯝꯂꯛꯇꯦ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯁꯨ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯤꯡꯅꯔꯗꯨꯅ ꯃꯕꯨꯡ 3ꯅ ꯌꯨꯝꯊꯪꯅꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯪꯂꯝꯃꯤ: "ꯑꯕꯣ, ꯊꯕꯥꯇꯣꯟ ꯀꯗꯥꯏꯗ ꯆꯠꯈꯤ? ꯊꯣꯡꯁꯦ ꯀꯅꯥꯅ ꯍꯥꯡꯂꯤꯕꯅꯣ ꯑꯕꯣ"꯫ ꯃꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯗꯨꯅ ꯀꯕꯨꯏ ꯀꯩꯑꯣꯏꯕꯅ ꯊꯕꯥꯇꯣꯟꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ꯫
ꯃꯗꯨꯗ ꯃꯕꯨꯡꯁꯤꯡ ꯑꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯕꯨꯁꯨ ꯌꯥꯝꯅ ꯆꯩꯔꯝꯃꯤ꯫ ꯑꯕꯣꯛ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯇꯥꯍꯧꯕꯁꯤ ꯑꯕꯣꯛ ꯈꯛꯇꯅꯤ꯫ ꯑꯕꯣꯛꯅ ꯁꯣꯏꯗꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯏꯆꯜꯕꯨ ꯊꯣꯡ ꯍꯥꯡꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯕꯨꯡꯁꯤꯡꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯗꯒꯤ ꯃꯕꯨꯡ ꯇꯔꯦꯠꯅ ꯊꯥꯡꯁꯥꯡ ꯑꯃꯃꯝ ꯄꯥꯏꯔꯒ ꯃꯆꯟꯕꯨ ꯊꯤꯕ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯐꯅ ꯊꯤꯔꯕꯁꯨ ꯃꯆꯟꯒꯤ ꯈꯣꯡꯒꯨꯜꯗꯤ ꯂꯤꯕ ꯐꯪꯂꯝꯗꯦ꯫ ꯁꯣꯝꯗꯅ ꯀꯩꯕꯨꯏ ꯀꯩꯑꯣꯏꯕꯅ ꯊꯕꯥꯇꯣꯟꯕꯨ ꯆꯥꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯁꯨꯛꯂꯕ ꯎꯃꯪ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯃꯕꯨꯡ ꯇꯔꯦꯠꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯗꯨꯅ ꯃꯆꯟ ꯊꯤꯕ ꯂꯦꯞꯂꯝꯗꯦ꯫ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯎꯃꯪ ꯋꯥꯃꯪ ꯁꯦꯠꯇꯅ ꯊꯤꯔꯛꯄꯅ ꯅꯣꯡꯃꯗꯤ ꯎꯃꯪ ꯑꯃꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯃꯆꯟꯅꯨꯄꯤꯅ ꯂꯩꯕꯗꯨ ꯎꯔꯔꯦ꯫ ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯁꯤꯟꯅ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯃꯒ ꯑꯃꯗꯤ ꯑꯄꯤꯛꯄ ꯃꯆꯥ ꯑꯃꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕꯗꯨ ꯃꯕꯨꯡ ꯇꯔꯦꯠꯅ ꯎꯔꯝꯃꯤ꯫ ꯃꯆꯟꯅꯨꯄꯤ ꯊꯕꯥꯇꯣꯟꯗ ꯃꯕꯨꯡ ꯇꯔꯦꯠ ꯃꯈꯣꯏ ꯂꯥꯛꯂꯦ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯁꯛꯇꯝ ꯎꯕꯗ ꯊꯕꯥꯇꯣꯟꯁꯨ ꯂꯥꯞꯇꯛꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯉꯟꯕ ꯑꯌꯨꯛꯇꯨ ꯀꯕꯨꯏ ꯀꯩꯑꯣꯏꯕꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯊꯕꯥꯇꯣꯟꯕꯨ ꯃꯕꯨꯡꯁꯤꯡꯒ ꯎꯅꯔꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯃꯕꯨꯡꯁꯤꯡꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ꯫ ꯇꯥꯆꯧ, ꯇꯌꯥꯏ, ꯇꯥꯇꯣꯟ, ꯑꯩꯕꯨ ꯀꯔꯤꯒꯤ ꯊꯤꯕ ꯂꯥꯛꯇ꯭ꯔꯤꯕꯅꯣ? ꯑꯩꯅ ꯀꯕꯨꯏ ꯀꯩꯑꯣꯏꯕꯒꯤ ꯃꯈꯨꯠꯇ ꯇꯥꯔꯕꯁꯨ ꯊꯧꯅꯥ ꯐꯕ ꯑꯩꯒꯤ ꯏꯕꯨꯡꯁꯤꯡꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤꯅꯤ ꯈꯟ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯝꯕꯅꯤ ꯇꯥꯆꯧ꯫ ꯃꯕꯨꯡꯁꯤꯡꯅ ꯀꯔꯤꯒꯤ ꯀꯞꯀꯅꯤ? ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ? ꯍꯧꯖꯤꯛ ꯅꯕꯨꯡ ꯇꯔꯦꯠ ꯂꯥꯛꯂꯦ꯫ ꯀꯔꯤꯒꯤ ꯏꯆꯜꯅ ꯂꯧꯅꯝ ꯇꯧꯕ ꯀꯕꯨꯏ ꯀꯩꯑꯣꯏꯕꯒꯤ ꯃꯈꯨꯠꯇ ꯂꯩꯒꯅꯤ? ꯋꯥꯈꯜ ꯋꯥꯒꯅꯨ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯛꯂꯦ꯫ ꯑꯔꯣꯟꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯔꯗꯨꯅ ꯀꯕꯨꯏ ꯀꯩꯑꯣꯏꯕꯒꯤ ꯃꯐꯝ ꯑꯁꯤ ꯊꯨꯅ ꯌꯥꯡꯅ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯅꯕ ꯊꯧꯔꯥꯡ ꯁꯤꯟꯅꯔꯝꯃꯤ ꯃꯆꯜ ꯃꯕꯨꯡ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯕꯨꯏ ꯀꯩꯑꯣꯏꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯕꯥꯇꯣꯟꯅ ꯎꯇꯣꯡ ꯃꯈꯨꯜ ꯑꯅꯤꯃꯛ ꯍꯣꯕ ꯑꯃ ꯄꯤꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯣ? ꯆꯥꯛ ꯊꯣꯡꯅꯅꯕ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯅ ꯎꯇꯣꯡꯁꯤ ꯄꯨꯔꯒ ꯈꯣꯡꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯄꯤꯔꯨꯆꯨꯋꯣ꯫ ꯑꯉꯥꯡꯁꯤꯒ ꯐꯖꯅ ꯂꯩꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯎꯇꯣꯡ ꯃꯅꯤꯡ ꯃꯃꯥꯡ ꯍꯣꯕꯗꯨ ꯄꯥꯏꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯕꯨꯏ ꯀꯩꯑꯣꯏꯕ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯦ ꯈꯪꯂꯕꯗ ꯃꯅꯥꯛ ꯅꯛꯄ ꯍꯥꯕꯨꯡꯁꯤꯡꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯕꯨꯡꯁꯤꯡꯗꯨ ꯊꯣꯛꯂꯛꯇꯨꯅ ꯀꯕꯨꯏ ꯀꯩꯑꯣꯏꯕꯒꯤ ꯃꯌꯨꯝꯗꯨ ꯃꯩ ꯊꯥꯗꯣꯛꯂꯦ꯫ ꯏꯅꯥꯎꯁꯥ, ꯌꯨꯝ ꯑꯁꯤꯁꯨ ꯃꯩ ꯊꯥꯗꯣꯛꯂꯕꯅꯤꯅ ꯃꯥꯒꯤ ꯃꯆꯥ ꯑꯁꯤꯁꯨ ꯈꯨꯗꯛ ꯑꯁꯤꯗ ꯍꯥꯠꯇꯣꯛꯂꯁꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯂꯪꯊꯣꯛꯂꯝꯃꯁꯤ꯫ ꯑꯗꯨꯒ ꯏꯆꯜꯕꯨ ꯄꯨꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯌꯨꯝ ꯌꯧꯍꯧꯔꯁꯤ꯫ ꯐꯒꯅꯤ ꯇꯥꯆꯧ꯫ ꯑꯁꯨꯝꯅ ꯃꯆꯥ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯂꯦ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯕꯨꯁꯨ ꯃꯩ ꯊꯥꯗꯣꯛꯂꯗꯨꯅ ꯊꯕꯥꯇꯣꯟꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯑꯁꯣꯝꯗꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕ ꯀꯕꯨꯏ ꯀꯩꯑꯣꯏꯕꯗꯨ ꯃꯅꯤꯡ ꯃꯃꯥꯡ ꯍꯣꯇ꯭ꯔꯣꯡ ꯍꯣꯕ ꯎꯇꯣꯡꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄꯒ ꯀꯥꯈꯠꯂꯛꯄꯒ ꯌꯨꯕꯒ ꯀꯥꯈꯠꯂꯛꯄꯒ ꯌꯨꯕꯒ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯏꯁꯤꯡꯗꯨ ꯁꯣꯛꯀꯠꯂꯛꯄ ꯉꯝꯗ꯭ꯔꯕꯣꯏꯔꯦ꯫ ꯅꯥꯀꯜꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯎꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯝꯕ ꯀ꯭ꯋꯥꯛ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯥ ꯀꯩꯕꯨ ꯀꯩꯑꯣꯏꯕ, ꯅꯅꯤꯡ ꯅꯃꯥꯡ ꯍꯣꯇ꯭ꯔꯣꯡ ꯍꯣ, ꯅꯇꯨ ꯂꯩꯃ ꯀꯥꯡ ꯀꯣꯛ, ꯅꯌꯨꯝ ꯌꯨꯝꯖꯥꯎ ꯃꯩꯅ ꯒ꯭ꯔꯣꯡ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯣꯡꯂꯛꯄ ꯑꯗꯨꯗ ꯀꯩꯕꯨꯏ ꯀꯩꯑꯣꯏꯕꯅ ꯆꯤꯡꯅꯔꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯎꯇꯣꯡ ꯑꯍꯣꯕꯗꯨ ꯂꯪꯊꯣꯛꯂꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯑꯁꯤꯕ ꯃꯆꯥꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯃꯌꯨꯝ ꯃꯩ ꯊꯥꯗꯣꯛꯂꯝꯕ ꯑꯃꯁꯨꯡ ꯊꯕꯥꯇꯣꯟ ꯂꯩꯔꯝꯗꯕꯗꯨꯗ ꯃꯩ ꯍꯧꯅ ꯁꯥꯎꯔꯕ ꯀꯕꯨꯏ ꯀꯩꯑꯣꯏꯕꯅ ꯆꯥ ꯂꯥꯛꯆꯩꯗ, ꯂꯩꯔꯝꯃꯨꯗꯣ ꯈꯪꯒꯅꯤ꯫ ꯅꯕꯨꯡ ꯇꯔꯦꯠ ꯑꯃꯗꯤ ꯊꯕꯥꯇꯣꯟ ꯉꯁꯤꯗꯤ ꯆꯥꯔꯒꯦꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯊꯕꯥꯇꯣꯟꯒꯤ ꯌꯨꯝꯂꯣꯝꯗ ꯆꯦꯜꯂꯛꯂꯝꯃꯤ ꯀꯕꯨꯏ ꯀꯩꯑꯣꯏꯕ ꯉꯪꯂꯗꯨꯅ꯫ ꯁꯣꯝꯗꯁꯨ ꯀꯕꯨꯏ ꯀꯩꯑꯣꯏꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯈꯪꯂꯗꯨꯅ ꯂꯥꯂꯣꯡ ꯁꯤꯟꯅꯔꯝꯃꯤ ꯃꯅꯥꯎꯁꯤꯡꯒ꯫ ꯏꯅꯥꯎꯁꯥ, ꯅꯪꯒꯤ ꯅꯈꯨꯠ ꯆꯥꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯅꯪꯅ ꯁꯥꯐꯒꯗꯕ ꯖꯒꯥꯗ ꯂꯩꯌꯨ ꯑꯗꯨꯒ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯁꯤ꯫ ꯑꯗꯣ ꯊꯕꯥꯇꯣꯟ ꯅꯪꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯇꯥꯆꯧ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯨꯠ ꯆꯥꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯔꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯕꯨꯏ ꯀꯩꯑꯣꯏꯕ ꯉꯪꯂꯗꯨꯅ ꯊꯕꯥꯇꯣꯟꯒꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯀꯥꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯩ ꯁꯤꯡꯂꯕ ꯃꯕꯨꯡ ꯇꯔꯦꯠꯅ ꯑꯃꯃꯝꯇ ꯆꯣꯡꯊꯣꯔꯛꯇꯨꯅ ꯀꯕꯨꯏ ꯀꯩꯑꯣꯏꯕꯕꯨ
ꯊꯕꯥꯇꯣꯟꯒꯤ ꯌꯨꯝ ꯁꯨꯃꯥꯡ ꯌꯧꯗ꯭ꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯎꯇꯨꯞꯅ ꯊꯣꯝꯗꯨꯅ ꯑꯃꯗꯤ ꯂꯣꯡꯅ ꯊꯤꯟꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯩꯕꯨꯏ ꯀꯩꯑꯣꯏꯕ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯕꯥꯇꯣꯟ ꯃꯕꯨꯡꯁꯤꯡꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯅꯝꯖꯥ ꯅꯝꯊꯦꯛꯄ ꯂꯧꯅꯝ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯏꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕꯒꯤ ꯁꯥꯖꯠ ꯆꯠꯂꯨꯕ ꯀꯩꯕꯨꯏ ꯀꯩꯑꯣꯏꯕ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯣꯏ ꯃꯥꯡꯈꯤ꯫